Matam puna muta Kuki singna meitei singbu lanna pauthokpa amadi maral kaya sijenbagi manung chanba oina khullakpi hatpada meitei yaudre khangbadagi Kuki singi shutdown handokre langching manbi village ki khullakpi hoikholhing hauki meitei singna hatpane haina phana yamna kanna maral siramba sing adu kaina thangda central force na tawbane haiba khanglakhraba tungda makoi masel yasina khebaga loinana ITLF na chatharamba matam kaktaba total shutdown gi khongjang handokre kotu gisu khudaktagi khongjang handokle haina lauthokre hiramasigi matangda ITLF ke Department of Information and Publicity na thadorakpa cherol amana hai Churachandpur ki district administration amasung ITLF ke lusingba singa unaduna wari sanabada yasinaba purakbadagi Kuki singna namna taba khundaba mafam singda chatharamba matam kaktaba total shutdown gi khongjang handoknabagi firep laurakpani Tuibongda laiba ITLF ke office ta nakal ani wari sanaraga tribal customary law ki makhada yasinaba purakhibani maram aduna Kuki singna namna khundaba mafam singda chatharamba matam kaktaba total shutdown gi khongjang khudaktagi handokle laikhidabi hoikholhing haukip ki thawa yaudaba hakchang adu second da laiba martyr cemetery da lairon chanbagi thoram pangthoklagani langching manbi village ke khullakpi hoikholhing haukip laikhidabagi matangda achumba wayel fangnaba honabada maruiba thodang lokhiba miyambu thagal lakli